ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯟꯖꯪ ꯑꯁꯤꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯣꯛ ꯅꯣꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯌꯥꯑꯣꯜ ꯊꯧꯗꯥꯡ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯂꯥꯟꯐꯝꯗ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯅꯥ ꯐꯔꯕ ꯃꯔꯨꯞꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ PLAꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯀꯨꯝꯖꯥ 94 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯋꯥꯕ, ꯍꯦꯛꯇ ꯂꯦꯞꯊꯣꯛꯄ ꯉꯝꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯅ ꯂꯥꯟꯖꯪꯁꯤꯒꯤ ꯍꯧꯅ ꯃꯆꯠ ꯑꯣꯏꯅ ꯂꯣꯟꯅꯦꯗꯨꯅ ꯂꯥꯛꯏ꯫ ꯃꯆꯠ ꯑꯁꯤꯗ ꯐꯤꯚꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯐꯤꯚꯝꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝ ꯑꯃ ꯀꯜꯂꯒ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗꯗꯤ ꯃꯁꯤꯅ ꯅꯤꯡꯇꯝ ꯂꯥꯟꯖꯪꯒꯤ ꯃꯄꯨꯝ ꯑꯣꯏꯕ ꯐꯤꯚꯝ ꯅꯩꯅꯕꯗ ꯐꯤꯚꯝ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯃꯑꯣꯡꯁꯤꯃꯛꯅ ꯂꯥꯟꯖꯪ ꯑꯁꯤ ꯀꯔꯝꯕ ꯈꯣꯡꯐꯝꯗ ꯂꯩꯔꯦ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯑꯣꯜꯂꯕ ꯌꯥꯅ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯕ ꯌꯥꯝꯅ ꯑꯈꯟꯅꯕ ꯃꯇꯥꯡ ꯑꯃꯗ ꯌꯧꯔꯛꯂꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯅꯤꯡꯁꯤꯡꯅꯔꯤꯕꯁꯤꯒꯤ ꯀꯥꯎꯐꯗ꯭ꯔꯕ ꯃꯔꯝ ꯂꯩ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯃꯥꯌꯣꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯊꯦꯡꯅꯈꯤꯕ ꯂꯥꯟ ꯑꯗꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯃꯤꯟꯅꯍꯧꯕ, ꯆꯥꯎꯈꯠꯃꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯅ ꯄꯤꯔꯤꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄꯥꯎꯗꯝꯗꯤ ꯇꯝꯊꯤꯔꯕ ꯊꯧꯗꯧꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯑꯃꯁꯨꯡ ꯃꯤꯑꯣꯠ ꯃꯤꯅꯩ ꯂꯣꯏꯂꯝꯒꯤ ꯈꯨꯗꯝ ꯎꯔꯒ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯣꯡꯆꯨꯞ ꯂꯝꯒꯤ ꯅꯦꯔꯦꯇꯤꯞꯇ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ 1939ꯗꯒꯤ ꯍꯧꯈꯤ, ꯑꯗꯨꯕꯨ ꯑꯦꯁꯤꯌꯥ ꯂꯝꯗꯝꯗꯗꯤ ꯖꯄꯥꯟꯅ 1931ꯗ ꯃꯥꯟꯆꯨꯔꯤꯌꯥ ꯂꯧꯁꯤꯟꯈꯤꯕ ꯑꯗꯨꯒ 1937ꯗ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇ ꯄꯥꯛꯇꯛꯅꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯃꯁꯨꯡ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯦꯝꯍꯧꯔꯤꯕ ꯑꯦꯁꯤꯌꯥꯒꯤ ꯂꯝꯗꯝꯁꯤꯡꯗ ꯖꯄꯥꯟ ꯂꯥꯟ ꯌꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯑꯅꯤꯃꯛꯇ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯩꯔꯤ ꯁꯤꯟꯕ ꯊꯨꯡꯈꯤ꯫ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯨꯡꯗ ꯃꯥꯂꯦꯝꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯈ꯭ꯔꯦ꯫ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯑꯣꯏꯍꯜꯂꯛꯈꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯗꯒꯤ ꯐꯪꯂꯛꯈꯤꯕ ꯋꯥꯍꯟꯊꯣꯛ ꯑꯃꯁꯨꯡ ꯃꯁꯤꯅ ꯄꯤꯔꯤꯕ ꯄꯥꯎꯗꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯈꯤꯕ ꯃꯗꯨꯅꯅꯤ꯫ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯅ ꯄꯨꯔꯛꯈꯤꯕ ꯑꯑꯣꯟꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯂꯕ ꯅꯥꯀꯜꯗ ꯌꯥꯎꯔꯤꯕ ꯂꯣꯏꯂꯝ ꯃꯄꯨꯁꯤꯡ ꯑꯃꯁꯨꯡ ꯑꯦꯛꯁꯄꯥꯟꯁꯅꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄ ꯉꯝꯈꯤꯗꯦ, ꯑꯗꯨꯒ ꯍꯣꯡꯂꯛꯈꯤꯕ ꯑꯍꯣꯡꯕꯁꯤꯡ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯃꯠꯄ ꯄꯥꯝꯂꯛꯈꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥꯗ ꯅꯣꯡꯆꯨꯞꯀꯤ ꯀꯣꯂꯣꯅꯤꯌꯦꯂꯤꯁꯁꯤꯡ ꯑꯃꯁꯨꯡ ꯏꯝꯄꯤꯔꯤꯌꯦꯂꯤꯁꯁꯤꯡꯅ ꯐꯅ ꯀꯨꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯅ ꯄꯤꯔꯤꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄꯥꯎꯗꯝꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠ ꯂꯥꯟꯊꯦꯡ ꯀꯌా ꯆꯪꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯣꯏꯂꯝ ꯃꯨꯠꯊꯠꯈꯤ꯫ ꯂꯩꯄꯥꯛ ꯈꯨꯟꯅꯥꯏ ꯀꯌꯥ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯨꯅ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯛꯈꯤ꯫ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯆꯥꯏꯅꯥ ꯑꯃꯗꯤ USSRꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯁꯨꯡ ꯄꯥꯎꯗꯝꯒ ꯅꯥꯃꯨꯡꯅꯕ ꯋꯥꯍꯟꯊꯣꯛ ꯑꯁꯤꯕꯨ ꯃꯌꯥꯏ ꯆꯝꯍꯟꯅꯕ ꯍꯣꯠꯅꯕ ꯀꯥꯡꯕꯨꯒꯤ ꯃꯉꯛ ꯂꯤꯈꯠꯂꯛꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯇꯥꯛ ꯑꯐꯣꯡꯅꯅ ꯊꯕꯛ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯣꯏꯅ ꯄꯟꯕ ꯌꯥꯕ ꯃꯑꯣꯡ ꯑꯍꯨꯝꯗꯤ ꯂꯩꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯖꯄꯥꯟꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯤꯚꯤꯖꯅꯤꯖꯝ, ꯑꯅꯤꯁꯨꯕꯗ ꯚꯥꯔꯠꯀꯤ ꯍꯤꯟꯗꯨ ꯅꯦꯁꯅꯦꯂꯤꯁꯠ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯦꯛꯁꯄꯥꯟꯁꯅꯤꯖꯝ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯒ꯭ꯂꯣꯕꯦꯜ ꯁꯨꯄꯔꯃꯦꯁꯤ ꯑꯦꯛꯁꯄꯥꯟꯁꯅꯤꯖꯝ ꯑꯁꯤꯅꯤ꯫ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯨꯡꯗ ꯖꯄꯥꯟꯕꯨ ꯄꯦꯁꯤꯐꯤꯁꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯁꯦꯝꯍꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯇꯧꯗꯅꯕꯒꯤ ꯐꯤꯚꯝ ꯁꯦꯝꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯖꯄꯥꯟꯅ ꯂꯥꯟꯖꯗꯕ ꯚꯤꯛꯇꯤꯝꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯈꯤ ꯑꯃꯁꯨꯡ ꯂꯥꯟꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯀꯣꯜꯗ ꯋꯥꯔ ꯃꯇꯝꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯖꯄꯥꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯅꯕꯒꯤ ꯂꯝꯕꯦꯜ ꯁꯦꯝꯈꯤꯕꯁꯤꯅ ꯑꯦꯁꯤꯌꯥ ꯂꯝꯗꯝꯗ ꯅꯧꯅ ꯑꯃꯨꯛ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯃꯔꯨ ꯍꯨꯟꯈ꯭ꯔꯦ꯫
ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯐꯪꯈꯤꯕ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩꯔꯒꯁꯨ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯦꯛꯁꯄꯥꯟꯁꯅꯤꯁ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯦꯜ ꯁꯨꯄ꯭ꯔꯤꯃꯦꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯥꯟ, ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨꯡ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯣꯜ ꯋꯥꯔ ꯃꯇꯨꯡꯗ ꯌꯨꯅꯤꯄꯣꯂꯥꯔ ꯋꯥꯔꯜꯗ ꯑꯃꯒꯤ ꯉꯥꯛꯆꯥꯎ ꯊꯦꯛꯄꯒ ꯂꯣꯏꯅꯅ ꯑꯦꯛꯁꯄꯥꯟꯁꯅꯤꯖꯝꯒꯤ ꯊꯕꯛ ꯃꯈꯥ ꯆꯪꯁꯤꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯒꯤ ꯌꯨꯔꯣꯞꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯒꯤ ꯃꯩꯔꯤ ꯎꯔꯦ, ꯃꯩꯆꯥꯛ ꯅꯪꯂꯦ꯫ ꯀꯣꯜ ꯋꯥꯔ ꯂꯣꯏꯔꯝꯗꯥꯏꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯊꯦꯡꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯥꯕꯨ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯗꯨꯅ ꯑꯅꯧꯕ ꯃꯔꯤ ꯁꯦꯝꯒꯠꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯆꯥꯏꯅꯥꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯒꯠꯂꯤꯕ ꯑꯗꯨꯗꯒꯤ ꯃꯍꯩ ꯌꯥꯟꯒꯅꯤ ꯈꯟꯕ ꯃꯥꯏꯀꯩ ꯑꯍꯨꯝ ꯂꯩꯈꯤ꯫ ꯌꯨ ꯑꯦꯁꯀꯤ ꯃꯤꯠꯌꯦꯡꯗ ꯆꯥꯏꯅꯥꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯂꯕꯗꯤ ꯆꯥꯏꯅꯥ ꯃꯤꯌꯥꯝꯅ ꯀꯦꯄꯤꯇꯦꯂꯤꯖꯝꯗ ꯂꯥꯏꯃꯤꯡ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯊꯥꯛ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯂꯤꯁ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯊꯥꯗꯣꯛꯇꯨꯅ ꯋꯦꯁꯇꯔꯟ ꯁ꯭ꯇꯥꯏꯜ ꯂꯤꯕꯔꯦꯜ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯇꯨꯡ ꯏꯟꯕ ꯂꯩꯉꯥꯛ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯁꯤꯒ ꯏꯔꯣꯏꯅꯅ ꯆꯥꯏꯅꯥꯕꯨ ꯖꯄꯥꯟ ꯑꯃꯁꯨꯡ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒ ꯔꯤꯀꯣꯟꯁꯥꯏꯜ ꯇꯧꯍꯟꯗꯨꯅ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯒꯤ ꯌꯥꯆꯜ ꯂꯥꯛꯇꯨꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯈꯗꯥꯡ ꯃꯈꯥꯗ ꯊꯝꯕ ꯌꯥꯒꯅꯤ ꯈꯟꯈꯤ꯫ ꯃꯥꯏꯀꯩ ꯑꯍꯨꯝꯃꯛꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯄꯥꯝꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯦꯁꯤꯌꯥ, ꯑꯐ꯭ꯔꯤꯀꯥ ꯑꯃꯁꯨꯡ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯊꯥꯖꯕ ꯑꯅꯧꯕ ꯒ꯭ꯂꯣꯕꯦꯜ ꯄꯥꯋꯔ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯥꯕꯨ ꯃꯥꯂꯦꯝꯗ ꯁꯛꯇꯥꯛꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯍꯣꯠꯅꯖꯃꯟꯅ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯗ ꯆꯠꯄ ꯎꯔꯛꯄꯗꯒꯤ ꯆꯥꯏꯅꯥꯒ ꯑꯐꯕ ꯃꯔꯤ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯖꯄꯥꯟꯒ ꯃꯥꯟꯅꯗꯨꯅ ꯆꯥꯏꯅꯥꯒꯤ ꯃꯥꯌꯣꯛꯇ ꯑꯅꯧꯕ ꯀꯣꯜ ꯋꯥꯔ ꯑꯃꯒꯤ ꯂꯥꯡ ꯊꯥꯛꯄ ꯍꯧꯈꯤ꯫ ꯀꯣꯔꯤꯌꯥꯟ ꯄꯦꯅꯤꯟꯁꯨꯂꯥ, ꯏꯁ ꯆꯥꯏꯅꯥ ꯁꯤ, ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟ ꯁ꯭ꯇ꯭ꯔꯦꯠꯀꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯋꯥꯊꯣꯛꯁꯤꯡ ꯄꯔꯦꯡ ꯂꯦꯟꯁꯤꯟꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯄ ꯍꯧꯔꯛꯈꯤ꯫ ꯏꯔꯥꯡꯁꯤꯒꯤ ꯃꯔꯛꯇ ꯇꯥꯏꯋꯥꯟ ꯁ꯭ꯇ꯭ꯔꯦꯠ ꯑꯃꯁꯨꯡ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯅꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯤꯂꯤꯇꯔꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯍꯦꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯏꯅꯥꯒꯤ ꯂꯥꯟꯃꯤꯒꯤ ꯄꯥꯡꯒꯜ ꯊꯥꯖꯔꯨꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯍꯦꯟꯅ ꯀꯜꯂꯝꯕ ꯊꯦꯡꯅꯔꯨꯕꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯁꯦꯝ ꯁꯥꯔꯤꯕ ꯑꯗꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯂꯛꯈꯤ꯫ ꯁꯥꯒꯩ ꯅꯥꯇꯩ ꯉꯥꯏ ꯁꯦꯟ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ, ꯀꯦꯅꯥꯗꯥ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯏꯌꯔ ꯐꯣꯔꯁ ꯑꯃꯁꯨꯡ ꯅꯦꯚꯤꯒꯤ ꯃꯆꯥꯛꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯏꯍꯧꯔꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯃꯆꯥꯛꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗ ꯄꯩꯁꯟꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯂꯝꯖꯦꯜ ꯀꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒ ꯃꯔꯤ ꯂꯩꯅꯕ ꯈꯜꯁꯤꯡꯗ ꯀꯥꯏꯔꯛꯂꯒꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯅ ꯑꯦꯁꯤꯌꯥ ꯂꯝꯗꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯒꯤ ꯃꯃꯤ ꯑꯃꯅ ꯅꯟꯁꯤꯟꯕꯤꯔꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯐꯅ ꯂꯨꯖꯔꯒꯁꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯅꯛꯄꯗ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯃꯤꯌꯥꯝꯗ ꯂꯥꯟꯒꯤ ꯅꯨꯡꯅꯥꯡꯕ ꯀꯌꯥ ꯐꯥꯎꯔꯝꯗꯕ ꯌꯥꯏ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯥꯡ ꯑꯃ ꯌꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯚꯥꯔꯠꯅ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯋꯥꯊꯣꯛꯇ ꯌꯥꯎꯁꯜꯂꯛꯄꯅꯅꯤ꯫ ꯏꯁꯦꯡ ꯁꯦꯡꯅ ꯇꯝꯊꯤꯕ ꯂꯥꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯁꯣꯏꯗꯅ ꯌꯧꯔꯛꯅꯕ ꯚꯥꯔꯠ ꯃꯁꯥꯅ ꯄꯥꯎꯖꯦꯜ ꯆꯠꯆꯔꯨꯕꯅꯤ꯫ ꯚꯥꯔꯠ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤꯅ ꯁꯣꯏꯗꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯌꯥꯔꯤ ꯍꯥꯏꯕꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯚꯥꯔꯠꯀꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯈꯠꯅꯕ ꯍꯧꯕꯒꯤ ꯃꯛꯇ꯭ꯔꯕ ꯇ꯭ꯔꯦꯛ ꯔꯦꯀꯣꯔꯗ ꯑꯃ ꯂꯩꯖꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤ ꯎꯕꯤꯔꯤꯕꯗꯨꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯏꯕ ꯂꯩꯕꯥꯛ ꯃꯁꯦꯜ ꯑꯣꯏꯔꯒꯗꯤ ꯂꯥꯟ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯧꯅꯔꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯚꯥꯔꯠꯅ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯕꯒꯤ ꯃꯑꯣꯡꯗ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯟꯗꯥꯁꯤꯜꯂꯨꯕ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯏꯕ ꯂꯩꯕꯥꯛ ꯑꯃꯒ ꯃꯇꯨꯡ ꯈꯨꯠ ꯊꯣꯛꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯛꯂꯣꯏ ꯍꯥꯏꯕ ꯉꯝꯍꯟꯗ꯭ꯔꯦ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯂꯥꯟ ꯑꯃ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯊꯣꯛꯄ ꯌꯥꯅꯕꯒꯤ ꯊꯣꯡ ꯑꯃ ꯚꯥꯔꯠꯅ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯡꯗꯣꯛꯂꯦ꯫ ꯚꯥꯔꯠ ꯄꯥꯀꯤꯁꯇꯥꯟ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯆꯤꯐꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯆꯠꯄ ꯃꯇꯝꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯂꯩꯃꯥꯏꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒ ꯃꯔꯤ ꯂꯩꯅꯅ ꯀꯤꯡꯍꯟ ꯈꯪꯍꯟꯕꯒꯤ ꯋꯥ ꯉꯥꯡꯏ ꯍꯥꯏꯗꯨꯅ ꯚꯥꯔꯠꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯈꯤ꯫ ꯚꯥꯔꯠꯀꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ
ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤ ꯆꯤꯛꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯚꯥꯔꯠ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕꯅꯤ ꯑꯃꯁꯨꯡ ꯂꯥꯟ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯁꯟꯗꯣꯛꯈꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯥꯒꯁꯠ ꯊꯥꯗ ꯐꯤꯂꯤꯄꯤꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯚꯥꯔꯠꯇ ꯁ꯭ꯇꯦꯠ ꯚꯤꯖꯤꯠ ꯇꯧꯔꯝꯕ ꯃꯇꯝꯗ ꯚꯥꯔꯠꯀꯤ ꯂꯩꯃꯥꯏꯗꯒꯤ ꯆꯥꯏꯅꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯒꯤ ꯂꯥꯟꯄꯥꯎ ꯑꯃ ꯆꯦꯟꯈꯤ, ꯃꯗꯨꯗꯤ ꯆꯥꯏꯅꯥꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯔꯕꯗꯤ ꯐꯤꯂꯤꯄꯤꯟꯁ ꯁꯣꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ, ꯂꯥꯟ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯒ ꯃꯄꯥ ꯆꯥꯅꯅ ꯐꯤꯂꯤꯄꯤꯟꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛꯀꯤ ꯑꯣꯏꯅ ꯊꯥꯖꯕ ꯊꯝꯕ ꯌꯥꯕꯗꯤ ꯚꯥꯔꯠ ꯈꯛꯇꯅꯤ, ꯑꯇꯩ ꯂꯩꯕꯥꯛꯇꯤ ꯃꯔꯤꯟ ꯌꯥꯎꯗꯦ, ꯆꯤꯟ ꯈꯛꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯤꯂꯤꯄꯤꯟꯁꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯚꯥꯔꯠꯀꯤ ꯄꯨꯛꯆꯦꯜ ꯑꯃꯗꯤ ꯐꯤꯔꯦꯞ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗꯒꯤ ꯑꯣꯏꯕ ꯅꯠꯇꯅ ꯑꯇꯩ ꯑꯣꯏꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯛꯂꯒ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯚꯥꯔꯠꯇꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯀꯔꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡꯗꯨ ꯆꯞ ꯆꯥꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯐꯣꯡꯗꯣꯛꯂꯛꯄ ꯋꯥꯐꯝꯅꯤ꯫ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠꯅ ꯈꯣꯡ ꯈꯨꯠ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯅꯗꯤ ꯚꯥꯔꯠꯀꯤ ꯂꯥꯟ ꯄꯥꯝꯕ, ꯂꯥꯟ ꯇꯧꯔꯕꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯠꯇꯕ ꯑꯇꯩ ꯍꯥꯏꯕ ꯌꯥꯕ ꯋꯥꯍꯩ ꯂꯩꯇ꯭ꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯚꯥꯔꯠꯅ ꯌꯥꯎꯁꯤꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯣꯏꯗꯣꯛꯅ ꯉꯛꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ꯫ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝ ꯃꯁꯥꯅꯁꯨ ꯌꯥꯖꯩ ꯃꯗꯨꯗꯤ ꯚꯥꯔꯠ ꯅꯤꯡꯇꯝꯕ ꯐꯪꯕ ꯅꯠꯇꯦ, ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏꯂꯝ ꯂꯨꯍꯨꯞ ꯁꯤꯟꯅꯕꯤꯔꯝꯕꯅꯤ꯫ ꯂꯦꯝꯅ ꯐꯪꯍꯧꯕ ꯂꯣꯏꯂꯝ ꯂꯨꯍꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯤꯟꯗꯨ ꯅꯦꯁꯅꯦꯂꯤꯖꯝꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯚꯥꯔꯠ ꯑꯃꯒꯤ ꯇꯝꯀꯤꯔꯕ ꯃꯪ ꯑꯃ ꯚꯥꯔꯠꯅ ꯁꯥꯒꯠꯄ ꯍꯧꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯚꯥꯔꯠꯅ ꯃꯍꯨꯠ ꯁꯤꯜꯍꯧꯔꯤꯕ ꯃꯤꯌꯥꯝꯕꯨ ꯃꯁꯥꯒꯤ ꯃꯤꯌꯥꯝꯃꯛꯅꯤ ꯍꯥꯏꯅ ꯂꯧꯕ ꯉꯝꯈꯤꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯈꯪꯕꯤꯕ, ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕꯒꯤ ꯋꯥꯐꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯕꯗꯒꯤ ꯍꯧꯅ ꯁꯥꯒꯣꯟꯅꯔꯛꯂꯤꯕ ꯑꯁꯣꯏꯕ ꯑꯗꯨ ꯆꯨꯝꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯇꯣꯜꯂ ꯇꯥꯔꯕ ꯑꯃꯁꯨꯡ ꯃꯇꯨ ꯁꯣꯟꯕꯁꯤꯡꯕꯨ ꯅꯝꯊꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯖꯔꯝꯕ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯀꯌꯥ ꯚꯥꯔꯠꯅ ꯂꯝꯂꯧ ꯂꯥꯡ ꯊꯥꯛꯇꯨꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯚꯥꯔꯠꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟ ꯊꯦꯡꯅꯈ꯭ꯔꯦ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯈꯨꯕꯥꯡꯅꯨꯡꯗ ꯊꯝꯅꯕ ꯊꯕꯛ ꯊꯧꯁꯤꯜ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯊꯛꯇ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯈꯣꯡꯒꯥꯎꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ꯫ ꯚꯥꯔꯠꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯑꯣꯏꯔꯛꯀꯗꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯍꯦꯛ ꯍꯧꯗꯣꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤꯅ ꯐꯣꯡꯕ ꯆꯦꯕꯥꯎꯁꯤꯡꯗ ꯑꯏꯕ ꯄꯥꯎꯖꯦꯜ ꯀꯌꯥ ꯊꯝꯖꯈ꯭ꯔꯦ꯫ ꯄꯥꯔꯇꯤꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯐꯣꯡꯈꯤꯕ ꯗꯣꯟ ꯆꯦꯐꯣꯡꯁꯤꯡꯗ ꯚꯥꯔꯠꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯀꯔꯤꯅꯣ, ꯃꯈꯣꯏꯕꯨ ꯀꯔꯝꯕ ꯐꯤꯚꯝꯗ ꯊꯝꯕꯤꯔꯤ ꯑꯃꯁꯨꯡ ꯇꯨꯡꯗ ꯀꯔꯝ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯊꯦꯡꯅꯕꯤꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯟ ꯑꯃꯗꯤ ꯐꯨꯝꯗꯨꯅ ꯂꯩꯕ ꯃꯩ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯦꯛꯁꯄꯥꯟꯁꯅꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯄꯣꯂꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯎꯁꯤꯜꯂꯤꯕ ꯑꯁꯤꯅ ꯃꯩꯆꯥꯛ ꯑꯣꯏꯗꯨꯅ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯀꯪꯐꯥꯜ ꯁꯔꯨꯛꯀꯤ ꯆꯥꯗ 12 ꯍꯦꯟꯕꯗꯤ ꯌꯥꯏꯃꯔꯛꯇꯒꯤꯅ ꯑꯀꯟꯕ ꯃꯈꯜꯒꯤ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯐꯝ ꯑꯃꯁꯨꯡ ꯃꯔꯝꯁꯤꯡ ꯑꯃꯒ ꯑꯃꯒ ꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯩꯕꯅ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯑꯁꯤ ꯄꯤꯛꯁꯤꯟꯕ ꯍꯟꯊꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ꯫ ꯚꯥꯔꯠꯅ ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯆꯠꯂꯨꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯥꯎꯔꯛꯂꯣꯏ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯄꯥꯝꯂꯕ ꯆꯤꯡꯅꯨꯡꯗ ꯂꯩꯖꯔꯒꯁꯨ ꯃꯥꯌꯣꯛꯅꯔꯤꯕ ꯀꯥꯡꯕꯨ ꯑꯅꯤꯒꯤ ꯊꯝꯂꯤꯕ ꯄꯥꯟꯗꯝꯒ ꯃꯅꯤꯄꯨꯔꯒ ꯆꯦꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯕ ꯃꯔꯝꯅ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯕꯣꯝ ꯇꯥꯔꯛꯈꯤ ꯑꯃꯁꯨꯡ ꯂꯥꯟ ꯌꯧꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯃꯁꯨꯡ ꯋꯦꯁ꯭ꯌꯥ ꯂꯝꯗꯝꯒꯤ ꯃꯤꯌꯥꯝꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ ꯐꯤꯚꯝ ꯑꯃꯒꯁꯨ ꯂꯩꯔꯤ꯫ ꯃꯥꯏꯊꯤꯒꯗꯧꯔꯦ ꯈꯪꯂꯕꯁꯨ ꯅꯥꯖꯤ ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯅ ꯑꯣꯠꯄ ꯅꯩꯕꯒꯤ ꯆꯥꯡ ꯀꯔꯤꯁꯨ ꯍꯟꯊꯕ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯇꯝꯊꯤꯕ ꯁꯥꯖꯠ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯇꯦꯟꯈ꯭ꯔꯕ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯁꯤꯗ ꯚꯥꯔꯠꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯀꯔꯝꯕ ꯐꯤꯚꯝꯗ ꯊꯝꯕꯤꯔꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕꯤꯔꯒ ꯚꯥꯔꯠꯀꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄꯒ ꯂꯣꯏꯅꯅ
ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯂꯨꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯚꯥꯔꯠꯀꯤ ꯄꯔꯤꯡ ꯆꯨꯝꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯊꯥꯖꯕ ꯍꯥꯠꯄꯒꯤ ꯂꯤꯆꯠ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯀꯥꯎꯗꯕ ꯐꯩ꯫ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯁꯛ ꯈꯪꯅꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯈꯨꯗꯝ ꯑꯃꯈꯛ ꯃꯇꯥꯡꯁꯤꯗ ꯄꯟꯖꯒꯦ꯫ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯊꯦꯡꯅꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯑꯣꯏꯅ ꯚꯥꯔꯠꯅ ꯏꯔꯥꯟꯒ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯃꯔꯤ ꯑꯗꯨ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯥꯔꯠꯅꯔꯒꯤ ꯊꯥꯛꯇ ꯄꯨꯈꯠꯈꯤ꯫ ꯁꯦꯝ ꯁꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯊꯥꯗꯈꯤ ꯑꯃꯁꯨꯡ ꯚꯥꯔꯠ ꯃꯆꯥ ꯀꯌꯥ ꯏꯔꯥꯟꯗ ꯊꯕꯛꯀꯤꯗꯃꯛ ꯊꯥꯖꯤꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ 2025ꯀꯤ ꯖꯨꯟ ꯊꯥꯗ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯕꯣꯝ ꯊꯥꯗꯈꯤꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯤꯕ ꯚꯥꯔꯠꯅ ꯀꯟꯗꯦꯝ ꯇꯧꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯪꯍꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯗꯥ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯊꯣꯛꯄꯗꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕ ꯚꯥꯔꯠ ꯌꯥꯎꯈꯤꯗꯦ꯫ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯃꯗ ꯚꯥꯔꯠꯅ ꯏꯔꯥꯟ ꯑꯃꯁꯨꯡ ꯁꯪꯍꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯥꯖꯕ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯆꯪꯍꯥꯠ ꯍꯥꯠꯈꯤ꯫ ꯚꯥꯔꯠꯀꯤ ꯕꯤꯇ꯭ꯔꯤꯌꯦꯜ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯏꯔꯥꯟꯗ ꯂꯩꯅ ꯂꯩꯅ ꯚꯥꯔꯠꯅ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯏꯖꯔꯦꯜꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯚꯥꯔꯠꯀꯤ ꯂꯨꯗ ꯇꯣꯡꯗ ꯌꯥꯎꯔꯕ ꯅꯝꯊꯥꯛ ꯑꯃꯁꯨꯡ ꯊꯥꯖꯕ ꯍꯥꯠꯄꯒꯤ ꯂꯤꯆꯠ ꯑꯁꯤꯒ ꯚꯥꯔꯠꯀꯤ ꯂꯨꯁꯤꯜꯂꯛꯄ ꯐꯤꯚꯝ ꯌꯧꯔꯛꯄ ꯃꯇꯥꯡꯒ ꯄꯨꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯌꯦꯠꯅꯅꯅꯕꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯦ꯫ ꯏꯔꯝꯗꯝꯒꯤ ꯃꯤꯌꯥꯝ ꯑꯌꯥꯝꯕꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯏ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤꯗꯃꯛ ꯌꯦꯡꯗꯨꯅ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯂꯧꯕꯁꯨ ꯉꯝꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯦꯛꯅꯕꯒꯤ ꯆꯤꯔꯣꯜꯗ ꯊꯥꯖꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯗꯦꯜꯂꯤꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤꯁꯨ ꯈꯨ ꯁꯦꯟꯒꯗꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯂꯨꯁꯤꯜꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯤꯌꯥꯝꯕꯨ ꯚꯥꯔꯠꯀꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯟ ꯊꯨꯝ ꯄꯨꯊꯣꯛꯇꯨꯅ ꯚꯥꯔꯠꯇ ꯁꯤꯟꯅꯊꯣꯛꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯡ ꯊꯥꯂꯛꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯏꯔꯩꯄꯥꯛꯀꯤ ꯂꯥꯏꯕꯛ ꯚꯥꯔꯠꯇ ꯃꯈꯥ ꯁꯥꯡꯊꯅ ꯁꯤꯟꯅꯊꯣꯛꯄꯁꯤ ꯌꯥꯝꯅ ꯃꯥꯡꯖꯕ ꯏꯟꯚꯦꯁꯠꯃꯦꯟ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯤꯃꯛꯇꯪꯗꯤ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤ꯫ ꯈꯨꯟꯅꯥꯏꯒꯤ ꯌꯦꯡꯂꯒ ꯃꯥꯂꯦꯝꯗ ꯑꯆꯨꯝꯕ ꯆꯠꯅꯍꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯄꯨꯝꯅꯃꯛꯅ ꯈꯪꯅꯩ, ꯑꯗꯨꯕꯨ ꯃꯁꯤ ꯆꯤꯟ ꯈꯛꯇꯅꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯄꯥꯡꯒꯜꯗꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕꯗꯨ ꯅꯠꯇꯦ, ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯃꯗꯨꯕꯨ ꯊꯦꯡꯒꯥꯏꯅꯔꯒ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯟꯇꯤꯛꯅꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯃꯁꯨꯡ ꯄꯨꯋꯥꯔꯤꯒꯤ ꯑꯆꯨꯝꯕ ꯅꯥꯀꯜꯗ ꯂꯦꯞꯐꯝ ꯊꯣꯛꯄ ꯃꯔꯝ ꯑꯃ ꯑꯣꯏꯕꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯃꯛꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯌꯦꯛꯅꯕ ꯀꯌꯥꯝ ꯄꯤꯛꯄ ꯆꯥꯎꯕ ꯊꯤꯔꯨꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯍꯟꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯦꯡꯂꯕ ꯊꯧꯗꯥꯡ ꯑꯗꯨꯒ ꯊꯦꯡꯅꯒꯗꯧꯔꯤꯕ ꯌꯦꯛꯅꯕꯒꯤ ꯁꯥꯒꯣꯟꯅꯔꯤꯕ ꯂꯤꯆꯠ ꯑꯃꯁꯨꯡ ꯃꯑꯣꯡ ꯃꯇꯧꯒ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯅ ꯂꯥꯟꯖꯪ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯌꯥꯑꯣꯜ ꯂꯥꯟꯖꯪꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯈꯦꯟꯅꯗꯕ ꯃꯥꯂꯦꯝꯕꯨ ꯄꯥꯔꯇꯤꯒꯤ ꯏꯁꯩ ꯑꯣꯏꯅ ꯂꯧꯈꯤ꯫ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯅꯤꯡꯇꯝꯅꯕꯒꯤ ꯁꯦꯡꯂꯕ ꯃꯔꯝ ꯑꯁꯤꯕꯨ ꯊꯥꯖꯩ ꯑꯃꯁꯨꯡ ꯄꯨꯋꯥꯔꯤꯒꯤ ꯑꯆꯨꯝꯕ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯂꯥꯟꯊꯦꯡ ꯑꯁꯤꯕꯨꯁꯨ ꯆꯞ ꯆꯥꯅ ꯊꯥꯖꯩ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯂꯤ ꯃꯈꯩꯗꯤ ꯃꯤꯅꯥꯏ ꯌꯣꯠꯂꯤꯡ ꯊꯥꯗꯠꯇꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯈꯦꯟꯅꯗꯕ ꯃꯥꯂꯦꯝ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯄꯥꯔꯇꯤꯒꯤ ꯏꯁꯩꯅ ꯄꯤꯔꯤꯕ ꯄꯥꯎꯗꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯟꯕ ꯅꯥꯏꯗ꯭ꯔꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄ ꯉꯝꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯟꯖꯪ ꯑꯁꯤ ꯊꯥꯖꯔꯨꯕꯒꯤ ꯋꯥꯡꯃꯗ ꯄꯟꯊꯨꯡꯂꯣꯝꯗ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯌꯥꯑꯣꯜꯒꯤ ꯂꯨꯔꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯣꯡꯐꯝ ꯁꯦꯝꯍꯧꯅꯅꯕ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ RPFꯅ ꯄꯥꯎꯖꯦꯜ ꯆꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯂꯣꯡ ꯂꯤꯚ RPF, victory to PLA!